Manipur Police na ngarang rescue Toure Hairiba Laishram Chinglen asi Nupi Oibi Ikai Khumnaba Temsingnaba chennaba Meeoi ni haina Kangleipak Communist Party KCP PWG MC Unification gi PRO Chingkheinganba amasung asigi President Lamyanba Khuman na khutyek piduna thadorakpa cherol amana khanghallakli cherol asina hai ngaikhong sifaidagi Laishram gi machanupa Laishram Chinglen chahi kunithoi hairiba nupa asina mahaka nungsinaba nupi macha amabu blackmail tawduna phi thongdaba photo amasung video kaya Telegram group amasung social media platform singda viral oihanduna amadi nupi macha asigi Nupi Oibi Ikai Khumnaba manghanbagi damak nupi macha asigi maikaidagi loop asida wakan amalaki wakan adugi matung ina Laishram Chinglen bu kaukhatuna loop ki custody da cross examination tawbada mahak masana maral asi yazaki masigi khudam changdam khudingmak loop talei loop ke examination cell da mahaku wakhal ta halaba matungda imung manungda sinanaba pungpham ngairingaida mahaki imung manungna state force ta aranba pau pisinduna loop ki lanmi singbu awafamda tahankhibane masida mi pharaga ransom tali hairiba si samjin sajinba wafamni thawong asi loop asibu singna duna loop ki mingchat thianaba khonabane masi loop asina taraina lode maralaiba singna ngasidagi numit mangani gi manungda loop ta changjaraktuna miyamda makhoi maral ado sengdokadabani loop ki cherol asibu thausadrabadi loop na paikhalakpa thabak singda miyamna lana ubiganu haina su cherol asina makatari nupi kyana mangalija ai mana to ba amhan tawdri nang het matung het amung taw taraba nang khangani ko nasana ran se ya jabra na group ta tharo se nasana ya jabra khumu phajana khumu ya